Malengi Laimaidigi tuberculosis kumja Lisinganiga Kuntrada Muthatkani Haina World Health Organization WHO gi Pandam Leiringai Jedata Leibaga Sigi Oina Prime Minister Narendra Modi na WHO na Thamliba Pandam degi Chahi Manga Ngan Khatnaga kumja Lisinganiga Kun Mangada Leibaga Sidagi TV Muthatkani Haina Tongan ba Makal Makha Kayagi Khongthang Paikhatli Adubu Khongthang asi Puksel Sengbaga Loinana Miyam na Sumate Mangsanduna Khongjin Yangsen Drabadi Bharat ki Prime Minister na Mangliba Manglan Mangphaonagadouribara Ngamloi Hiramasi Matanga TOMTV gi Pawda Mama Leibaga Sidagi TV Muthatnaba Lengagna National TV Elimination Program gi Makhada Makal Makha Kayagi Thabak Paikhalamba Adudagi Ahenba Midyeng Thamduna Lakadouriba Kumjali Singani Kunga Mangada Leibaga Sidagi TV Laina Muthatnaba Anoba Khongthang Hoina Prime Minister TV Mukta Bharat Avian Paikhat Pahore Khongthang asigi Saruk Omoina TV Naraba Singamadi Official Khaktana Laying Pachap Chacharamba Adu Hauzikti Miyamsu Saruk Yaba Horakli Haina State TV Officer Waikom Sasina Pongdorakle Anoba Khongthang asigi Manungda TV Anaba Singi Maruf Thiba Nikse Mitra Koba Khongthang amasu yauri Khongthang asida luchingba miyam gi damakta thabak tongningba mateng pangningba yauna miyoi kayana TV naba anaba amagi thagi food supplement amadi tongan ba mateng kaya pangduna anaba adugi marup oiri TV naba anaba amabu laungnarakani haina inthoklaga thamlamba asi ngasidi khongthang asina anaba amabu hanthana yengba amadi nathairaga thambagi chatnabidi manghalakle paikhaliba anobu khongthang asi mai pakhangi hairabadi hana chada ani dasmik mangagi changda TV anaba masing hantharamba adu chada taraga manga hanthahanba mathau tari haiki Ukogi program si sum departmental oina tawrambadagi department mathanda thado habidi patient sina program ga patient ka ukogi office ka si khakta sum tawrambadagi miyam su yauna ukogi campaign mode tawrsi na mana ukogi 2022 gi handaki September gi date 9 da na hodokre TPT hai chana ukogi already impact torba disease di tholaktriba si mayam se mo treatment tawgi program su changale adagi di akogi niksai posan yojana na thakuding lupa changwa piba TV gi mai akogi hidak chai mi singhi da piba gi program su yoksale adagi da akogi SNC na sub national certification na pikpa community ma district ma khangalaga modai da TV muthatpa gi akan no khongjang changjal gi program adagi tribal incentives aina akogi akogi kano da layeng bela pa mi sing da lupa 750 ga piba mogi travel allowance hai tare adai ato pa NGO sing involved toroga akogi pirama na leiri moina toroga ACF na active case finding ga na ko help to biba Lamdam asigi luchingba yauna miyoi kayana nexe mitra di yausalakli nexe mitra gi matingna TV nare haina yumda nungsuk nungjana na leiramba kaya ngasidi miya marakta tinduna harau laying pathap chathaba horakli haina Dr. Sasina makhata na phongdorakli mahang hai nexe mitra sizinabada internet changi maramasina jingi mafam kharada mapung fana khongthang asi chatnaba ngamdri loinana lambi thongi phibam khudongcha dabanasu khongthang asi thinthabada mateng pangli TV naba miyoi amada tongan ba senthang kaya su piri mayam si stigma leibiganu koina radio da TV da khabar da advertise tawjariba koi hafta ani dagi hena lokhurabadi TV orambe yai adagi lokhubda I yauraba nata numdawam he lahu hoba thengnaraba da hakchangi arumba handaraba aduyagadi TV orambe yai haibasi matumina thopiro aduga koigi institute mayam sida layengaba koigi doctor sing tanabiyo lekai da leibiriba basam sakhar kudong chaba missing officer sing leiba missing sina lekai da leiba TV kari leibage kayam leibage haibido koi department ge dum pawlo biraga nisai mitra obiyo haibidi TV naba sing sigi marup obiyo asi tawa matamda TV ge anaba si leiba missing da leiba stigma haibidi ai TV nare mayam samna pitre haina tobusina sum akogi imungda lechangi-duna topa laina horpa ya pharakta ya Nexe mitra laktuna thongal thokpa ngamlamdaba adu ngasidi yumda changlaktuna mateng panglakba minungsigi miyeng yenglakpa si pele chahi kharang na tawramlabadi pumnamaki yaifaba oiramgadabani haina TV pesan namana nungaiba phongdorakle mahangna makha taraduna
Mamangai matamda TV nare haina leikaidagi inthokpa tathi tawaina toramba kaya adu ngasidi leitre TV nariba sing asibu masana naningduna nabara ngasi TV naba amada noknariba tathi tawaina yengliba myoi adu TV narakloi haiba leibra haiki loinana lengangna TV naba patient singda pi hairiba sel adudi amukta fau phangdri haiki paumagi matungina kumjali singani taraga mapandagi hauraga TV patient singda piba sel pithokte hairi angang sing pulhaning daba ledi akhoi yum damak torasu sangning daba ledi lambi thaina ba hoba kaisu kiningai di leibna ti asigi anabase hidak saraga magi hidaki cross to gi matungina saraga sum phagi ba ngataneba khoina pana khibe matam da su phangi ba leite duga hada ai narak paisiga su phangi ba leite bank account la khothiba de aadhar ke ka la khothiba yaweba sanga khiba khotkhiba gi report am to silakte sa WHO gi matungina kumja lising ani kunthra da muthatkani na leiriba TV se koi leiba ga si goina di kumja lising ani ga kunga manga da muthatnaba pandam thamlabanina mari leinaba loina TV nariba mioi sing na su koi mari leinaba sing gi manak ta chatle haraga masada lochin ba habadu leitana chatle haraga koi laina si muthatnaba na bada thodang logo mathau tare duga amarom dana laigang na sangchiliba khongjang asi su mai pak na bagi damakta koi khuding na miyam hutna sogotpa matam oire habadu maki kya digi dum hangna le duga lenga na sangsilliva lisingani kunga mangada muthatkani na thamiva TV asi kadai fogba muthatpa ngamgadauri bage haibasidi mai ke kya digi dum hangna ko hangam oiri remsik mandang da TOMTV news ki da mai samak refumai te kharibam times of Manipur far